ꯃꯁꯥꯒꯤ ꯂꯧꯐꯝꯗ ꯊꯕꯛ ꯁꯨꯔꯤꯉꯩ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗ ꯂꯧꯃꯤ ꯑꯃ ꯁꯣꯛꯂꯦ ꯑꯁꯣꯛꯄ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯔꯤ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯇꯤꯗꯤꯝ ꯂꯝꯕꯤ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯃꯁꯥꯒꯤ ꯂꯧꯐꯝꯗ ꯊꯕꯛ ꯁꯨꯔꯤꯉꯩ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯄꯥꯟꯗꯨꯅ ꯂꯧꯃꯤ ꯑꯃ ꯂꯥꯏꯀꯠꯅꯔꯤ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯇꯤꯗꯤꯝ ꯂꯝꯕꯤ ꯊꯤꯡꯖꯤꯟꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯗ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 4:10 ꯔꯣꯝ ꯇꯥꯕꯗ ꯐꯨꯕꯥꯂꯥ ꯍꯥꯏ ꯀꯦꯅꯦꯜ ꯃꯌꯥꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯐꯨꯕꯥꯂꯥ ꯑꯋꯥꯡ ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯅꯤꯡꯊꯧꯖꯝ ꯕꯤꯔꯦꯟ ꯍꯨꯝꯐꯨꯅ ꯃꯁꯥꯒꯤ ꯂꯧꯐꯝꯗ ꯂꯧ ꯁꯨꯔꯤꯉꯩ ꯃꯇꯝꯗ ꯆꯤꯡꯂꯣꯝ ꯊꯪꯕ ꯃꯥꯏꯀꯩꯗꯒꯤ ꯅꯣꯡꯃꯩ ꯔꯥꯎꯟ 5-6 ꯀꯥꯞꯁꯤꯜꯂꯛꯈꯤꯕꯅꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯅꯤꯡꯊꯧꯖꯝ ꯕꯤꯔꯦꯟꯒꯤ ꯑꯣꯏ ꯊꯪꯕ ꯈꯨꯠꯀꯤ ꯈꯨꯕꯣꯝꯗ ꯅꯣꯡꯃꯩ ꯃꯔꯨ ꯑꯃ ꯄꯥꯟꯗꯨꯅ ꯁꯣꯛꯈꯤꯕꯅꯤ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯁꯣꯛꯂꯕ ꯅꯤꯡꯊꯧꯖꯝ ꯕꯤꯔꯦꯟ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯝꯕ ꯈꯨꯟꯖꯥ ꯑꯃꯅ ꯅꯣꯡꯃꯩ ꯄꯥꯟꯐꯝ ꯑꯗꯨꯗ ꯐꯤꯅ ꯄꯨꯟꯁꯤꯜꯂꯕ ꯃꯇꯨꯡ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯇꯨꯅ ꯂꯥꯏꯀꯠꯅꯈꯤꯕꯅꯤ ꯃꯍꯥꯛ ꯊꯣꯏꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯗꯤ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯄꯥꯎ ꯐꯪꯕꯗꯒꯤ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯄꯦꯟꯗꯕ ꯑꯃꯗꯤ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯇꯤꯗꯤꯝ ꯂꯝꯕꯤ ꯊꯤꯡꯖꯤꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯍꯧꯈ꯭ꯔꯦ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯤꯑꯣꯏ ꯑꯃꯅ ꯍꯥꯏꯈꯤꯕꯗ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 4:10 ꯔꯣꯝ ꯇꯥꯕꯗ ꯅꯤꯡꯊꯧꯖꯝ ꯕꯤꯔꯦꯟꯅ ꯃꯁꯥꯒꯤ ꯂꯧꯐꯝꯗ ꯂꯧ ꯁꯨꯔꯤꯉꯩꯗ ꯐꯨꯕꯥꯂꯥ ꯍꯥꯏ ꯀꯦꯅꯦꯜꯒꯤ ꯃꯅꯤꯡ ꯊꯪꯕ ꯆꯤꯡꯒꯤ ꯁꯔꯨꯛꯇꯒꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯏꯔꯥꯞ ꯂꯥꯞꯅꯗꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯁꯨ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛ ꯀꯨꯝꯒꯤ ꯅꯣꯡ ꯂꯥꯛꯇꯨꯅ ꯂꯧꯃꯤꯁꯤꯡꯅ ꯂꯧ ꯁꯨꯕ ꯍꯧꯅꯔꯛꯂꯤꯕ ꯃꯇꯝ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯤꯡꯒ ꯊꯪꯅꯕ ꯃꯐꯝꯁꯤꯡꯗ ꯂꯩꯔꯤꯕ ꯃꯤꯇꯩꯁꯤꯡꯅ ꯃꯁꯥꯒꯤ ꯂꯧꯐꯝꯗ ꯂꯧ ꯁꯨꯕ ꯃꯇꯝꯗ ꯀꯨꯀꯤꯁꯤꯡꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕ ꯌꯥꯎꯅ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯤꯕ ꯑꯁꯤ ꯂꯩꯔꯤꯕ ꯄꯤꯌꯥꯔ ꯂꯩꯉꯥꯛ ꯑꯁꯤꯅ ꯊꯤꯡꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯂꯣꯏꯅꯅ ꯂꯧꯃꯤꯁꯤꯡꯅ ꯃꯁꯥꯒꯤ ꯂꯧꯐꯝꯗ ꯂꯧ ꯁꯨꯕꯗ ꯑꯁꯣꯛ ꯑꯄꯟ ꯊꯣꯛꯇꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯨ ꯃꯇꯤꯛ ꯆꯥꯅ ꯂꯧꯈꯠꯀꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯂꯤ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯍꯧꯈꯤꯕ ꯊꯥ ꯑꯁꯤꯒꯤ 15ꯗ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯗꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯅꯤꯒꯤ ꯇꯥꯏꯅꯕꯗ ꯂꯩꯔꯤꯕ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯏꯁꯀꯤ ꯃꯅꯨꯡ ꯆꯟꯅ ꯁꯒꯣꯜꯃꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯂꯩꯇꯥꯟꯄꯣꯛꯄꯤ ꯁꯥꯗꯨ ꯂꯝꯄꯥꯛ ꯈꯨꯜꯗ ꯃꯁꯥꯒꯤ ꯂꯧꯗ ꯇ꯭ꯔꯦꯛꯇꯔꯅ ꯂꯧ ꯈꯣꯏꯕꯗ ꯀꯨꯀꯤꯁꯤꯡꯅ ꯊꯤꯡꯂꯛꯄꯗꯒꯤ ꯆꯥꯎꯅ ꯏꯔꯥꯡ ꯊꯣꯛꯈꯤꯕꯅꯤ ꯀꯨꯀꯤꯁꯤꯡꯅ ꯅꯥꯎꯔꯤꯅ ꯀꯥꯞꯂꯛꯄꯗ ꯃꯩꯇꯩ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯂꯥꯏꯕꯛꯇ ꯄꯥꯟꯕꯗꯒꯤ ꯁꯣꯛꯈꯤꯕꯅꯤ ꯊꯧꯗꯣꯛ ꯑꯗꯨ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯌꯨꯛ ꯄꯨꯡ 9 ꯔꯣꯝ ꯇꯥꯕ ꯃꯇꯝꯗ ꯂꯩꯇꯥꯟꯄꯣꯛꯄꯤꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯁꯥꯗꯨ ꯂꯝꯄꯥꯛꯀꯤ ꯂꯧꯀꯣꯜꯗ ꯇ꯭ꯔꯦꯛꯇꯔ ꯌꯥꯎꯅ ꯂꯧ ꯎꯅꯕ ꯂꯧ ꯁꯨꯕ ꯆꯠꯄꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯀꯨꯀꯤꯁꯤꯡꯅ ꯆꯪꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯅꯥꯎꯔꯤ ꯀꯥꯞꯂꯛꯈꯤꯕꯅꯤ ꯆꯍꯤ 3 ꯍꯦꯟꯕꯒꯤ ꯄꯨꯋꯥꯔꯤ ꯂꯩꯔꯛꯂꯕ ꯃꯅꯤꯄꯨꯔ ꯃꯤꯑꯣꯏ ꯈꯔꯅ ꯃꯆꯦꯠ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯦ ꯑꯦꯟ ꯕꯤꯔꯦꯟ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯆꯍꯤ 3 ꯍꯦꯟꯕꯒꯤ ꯄꯨꯋꯥꯔꯤ ꯊꯝꯗꯨꯅ ꯉꯥꯛꯇꯨꯅ ꯂꯥꯛꯈꯤꯕ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯤꯑꯣꯏ ꯈꯔꯅ ꯃꯁꯥ ꯃꯁꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯃꯆꯦꯠ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤ ꯃꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃꯍꯩꯔꯣꯜꯗꯒꯤ ꯂꯩꯔꯛꯂꯕ ꯂꯝ ꯀꯌꯥ ꯑꯅꯧꯕ ꯃꯃꯤꯡ ꯊꯣꯟꯖꯤꯟꯗꯨꯅ ꯄꯨꯋꯥꯔꯤꯒꯤ ꯈꯣꯡꯒꯨꯜ ꯃꯨꯠꯊꯠꯅꯕ ꯈꯣꯡꯊꯥꯡ ꯊꯥꯡꯖꯤꯜꯂꯛꯂꯤ ꯐꯣꯔꯃꯔ ꯁꯤꯑꯦꯝ ꯑꯦꯟ ꯕꯤꯔꯦꯟꯅ ꯃꯍꯥꯛꯀꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯗꯣꯔꯛꯈꯤꯕ ꯋꯥꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯍꯥꯟꯅ ꯊꯣꯜꯂꯝꯕ ꯈꯨꯜꯒꯤ ꯃꯃꯤꯡ ꯀꯌꯥ ꯅꯧꯅ ꯊꯣꯟꯖꯤꯜꯂꯛꯄ ꯑꯃꯁꯨꯡ ꯑꯅꯧꯕ ꯈꯨꯜ ꯀꯌꯥ ꯃꯃꯤꯡ ꯊꯣꯟꯗꯨꯅ ꯊꯣꯛꯂꯛꯈꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯊꯤꯡꯅꯕ ꯃꯍꯥꯛꯅ ꯂꯨꯆꯤꯡꯕ ꯕꯤꯖꯦꯄꯤꯒꯤ ꯂꯩꯉꯥꯛ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯗꯤ ꯃꯅꯤꯄꯨꯔ ꯅꯦꯝꯁ ꯑꯣꯐ ꯄ꯭ꯂꯦꯁ ꯑꯦꯛ 2024 ꯑꯁꯤ ꯁꯦꯝꯂꯝꯕꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯑꯦꯛ ꯑꯁꯤꯒꯤ ꯃꯈꯥꯗ ꯅꯣꯇꯤꯁ ꯊꯣꯛꯇꯨꯅ ꯊꯕꯛ ꯇꯧꯔꯛꯄꯁꯤ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯁꯨꯡ ꯑꯣꯊꯣꯔꯤꯇꯤꯅ ꯑꯦꯛ ꯑꯁꯤꯒꯤ ꯒꯥꯏꯗꯂꯥꯏꯟ ꯉꯥꯛꯅ ꯆꯠꯀꯗꯕꯅꯤ ꯍꯥꯏꯔꯤ ꯄꯟꯕ ꯌꯥꯕꯗꯤ ꯃꯍꯥꯛꯀꯤ ꯁꯔꯀꯥꯔ ꯂꯩꯔꯤꯉꯩ ꯃꯇꯝ ꯃꯃꯥꯡ ꯆꯍꯤ 2024ꯒꯤ ꯃꯥꯔꯆ 15ꯗ ꯍꯥꯏꯔꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯊꯤꯡꯅꯕꯒꯤꯗꯃꯛ ꯗꯤ ꯃꯅꯤꯄꯨꯔ ꯅꯦꯝꯁ ꯑꯣꯐ ꯄ꯭ꯂꯦꯁ ꯑꯦꯛ 2024 ꯑꯁꯤ ꯑꯣꯐꯤꯁꯤꯌꯦꯜ ꯒꯦꯖꯦꯠ ꯑꯣꯏꯅ ꯐꯣꯡꯗꯨꯅ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯔꯝꯂꯕꯅꯤ ꯂꯣꯏꯅꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯈꯨꯜ ꯑꯃ ꯅꯧꯅ ꯃꯃꯤꯡ ꯊꯣꯟꯕ ꯑꯃꯗꯤ ꯅꯧꯅ ꯊꯣꯔꯛꯈꯤꯕ ꯈꯨꯜ ꯑꯃ ꯃꯃꯤꯡ ꯊꯣꯟꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯂꯦꯟ ꯔꯤꯁꯣꯔꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯃꯥꯡꯖꯧꯅꯅ ꯑꯌꯥꯕ ꯂꯧꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯤꯕ ꯒꯦꯖꯦꯠ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯄꯜꯂꯤꯕꯅꯤ ꯂꯣꯏꯅꯅ ꯒꯦꯖꯦꯠ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯁꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ 2024ꯒꯤ ꯗꯤꯁꯦꯝꯕꯔ 18ꯗ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯌꯦꯡꯁꯤꯟꯅꯕꯒꯤꯗꯃꯛ ꯄ꯭ꯂꯦꯁ ꯅꯦꯝ ꯀꯃꯤꯇꯤ ꯐꯣꯔ ꯗꯤ ꯁ꯭ꯇꯦꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯑꯃꯁꯨ ꯁ꯭ꯇꯥꯕ꯭ꯂꯤꯁ ꯇꯧꯈ꯭ꯔꯕꯅꯤ ꯀꯃꯤꯇꯤ ꯑꯁꯤꯅ ꯐꯪꯕ ꯔꯤꯄꯣꯔꯠꯁꯤꯡ ꯑꯗꯨ ꯃꯇꯝꯒꯤ ꯑꯣꯏꯅ ꯁꯔꯀꯥꯔꯗ ꯁꯕꯃꯤꯠ ꯇꯧꯒꯗꯕꯅꯤ ꯃꯊꯧ ꯇꯥꯔꯕꯗꯤ ꯁꯔꯀꯥꯔꯒꯤ ꯑꯌꯥꯕ ꯌꯥꯎꯅ ꯅꯧꯅ ꯃꯤꯡ ꯊꯣꯟꯕ ꯅꯠꯇ꯭ꯔꯒ ꯍꯥꯟꯅ ꯂꯩꯔꯝꯕ ꯈꯨꯜꯒꯤ ꯃꯃꯤꯡ ꯑꯃ ꯅꯧꯅ ꯑꯣꯟꯊꯣꯛꯄ ꯃꯔꯝ ꯆꯥꯏ ꯍꯥꯏꯅ ꯈꯜꯂꯕꯗꯤ ꯃꯗꯨꯕꯨ ꯈꯟꯅꯅꯕ ꯃꯇꯝ ꯆꯥꯅ ꯁꯔꯀꯥꯔꯗ ꯔꯤꯀꯃꯦꯟꯗ ꯇꯧꯅꯕꯒꯤ ꯑꯌꯥꯕꯁꯨ ꯄꯤꯔꯝꯈꯤꯕꯅꯤ ꯗꯤ ꯃꯅꯤꯄꯨꯔ ꯅꯦꯝꯁ ꯑꯣꯐ ꯄ꯭ꯂꯦꯁ ꯑꯦꯛ 2024ꯒꯤ ꯁꯦꯛꯁꯟ 18ꯒꯤ ꯃꯈꯥꯗ ꯒꯦꯖꯦꯠ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯕꯨ ꯏꯟꯗꯕꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯆꯍꯤ 1ꯗꯒꯤ 3 ꯐꯥꯎꯕ ꯖꯦꯜꯗ ꯊꯝꯕ ꯌꯥꯎꯅ ꯂꯨꯄꯥ 50,000ꯗꯒꯤ ꯂꯥꯈ 2 ꯐꯥꯎꯕ ꯐꯥꯏꯟ ꯇꯧꯕꯒꯤ ꯋꯥꯐꯝꯁꯤꯡ ꯌꯥꯎꯔꯤ ꯍꯥꯏꯔꯤꯕ ꯒꯦꯖꯦꯠ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯁꯤ ꯂꯩꯖꯔꯕꯁꯨ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯨ ꯑꯣꯏꯅ ꯃꯣꯔꯦꯗꯒꯤ ꯂꯥꯟꯖꯦꯜꯂꯛꯇꯨꯅ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕ IDPꯁꯤꯡꯅ ꯃꯈꯣꯏꯅ ꯁꯔꯀꯥꯔꯗꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯗꯨ ꯂꯧꯅꯕ ꯃꯔꯤ ꯂꯩꯅꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯡꯗ ꯔꯦꯖꯤꯁꯇꯔ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯀꯨꯀꯤꯁꯤꯡꯅ ꯃꯣꯔꯦꯒꯤ ꯂꯩꯔꯤꯕ ꯃꯩꯇꯩ ꯈꯨꯜ ꯀꯌꯥ ꯃꯈꯣꯏꯒꯤ ꯃꯃꯤꯡꯗ ꯑꯣꯟꯊꯣꯛꯇꯨꯅ ꯒꯨꯒꯜ ꯃꯦꯞꯇ ꯌꯥꯎꯕꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯡꯗ ꯔꯦꯖꯤꯁꯇꯔ ꯑꯃꯠꯇ ꯇꯧꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯅ ꯑꯀꯟꯕ ꯄ꯭ꯔꯣꯇꯦꯁ ꯀꯌꯥ ꯂꯥꯛꯄꯗꯒꯤ ꯑꯦꯟ ꯕꯤꯔꯦꯟꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯅꯧꯅ ꯈꯨꯜ ꯃꯃꯤꯡ ꯑꯣꯟꯊꯣꯛꯄ ꯑꯃꯗꯤ ꯅꯧꯅ ꯈꯨꯜ ꯃꯃꯤꯡ ꯊꯣꯟꯕ ꯀꯌా ꯊꯤꯡꯅꯕ ꯒꯦꯖꯦꯠ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯇꯨꯅ ꯍꯣꯠꯅꯔꯝꯕ ꯀꯌꯥ ꯑꯗꯨ ꯍꯦꯟꯅ ꯀꯟꯁꯤꯟꯅ ꯊꯕꯛ ꯄꯥꯏꯈꯠꯅꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ PR ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯦ ꯑꯕꯗꯨꯜ ꯀꯥꯗꯤꯔ ꯃꯤꯍꯥꯠꯇ ꯆꯦꯟꯅꯕꯁꯤꯡ ꯑꯥꯏꯟꯒꯤ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ
ꯄꯥꯎꯄꯤꯇꯦꯛ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯆꯦꯁꯟ ꯑꯕꯗꯨꯜ ꯀꯗꯤꯔ ꯖꯨꯟ 10ꯗꯒꯤ ꯃꯥꯡꯈ꯭ꯔꯕ ꯃꯇꯨꯡ ꯖꯨꯟ 18ꯗ ꯁꯃꯨꯔꯧꯒꯤ ꯖꯒꯥ ꯑꯃꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯈꯤꯕ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗ ꯎꯔꯤꯄꯣꯛ ꯑꯄꯨꯟꯕ ꯂꯨꯞ ꯑꯃꯁꯨꯡ ꯎꯔꯤꯄꯣꯛ ꯅꯨꯄꯤ ꯑꯄꯨꯟꯕ ꯂꯨꯞ ꯑꯅꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯀꯥꯡꯂꯨꯞ ꯁꯨꯅ ꯂꯩꯕ ꯂꯝꯗꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯇꯧꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯊꯣꯡ ꯍꯨꯛꯇꯕ ꯃꯤꯑꯣꯏ ꯑꯃ ꯑꯅꯤ ꯐꯥꯎꯕ ꯌꯥꯎꯕ ꯌꯥꯗ꯭ꯔꯕ ꯃꯇꯝꯅꯤ꯫ ꯑꯁꯨꯛ ꯋꯥꯅ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯍꯣꯠꯅꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯁꯤꯕꯨ ꯏꯖꯠ ꯃꯥꯡꯍꯟꯕ ꯌꯥꯕ ꯃꯑꯣꯡꯗ ꯊꯕꯛ ꯇꯧꯔꯛꯄ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯃꯤꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯎꯠꯐꯝ ꯊꯣꯛꯇꯦ꯫ ꯃꯁꯥꯅ ꯇꯧꯔꯨꯕ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯆꯦꯁꯝ ꯑꯕꯗꯨꯜ ꯀꯗꯤꯔ ꯍꯥꯠꯄ ꯃꯤꯑꯣꯏꯁꯤꯡ ꯈꯨꯗꯛꯇ ꯂꯣꯒꯤ ꯑꯣꯏꯕ ꯆꯩꯔꯥꯛ ꯐꯪꯍꯟꯒꯗꯕꯅꯤ꯫ ꯏꯁꯥ ꯏꯁꯥꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯌꯥꯎꯗ꯭ꯔꯤꯉꯩ ꯑꯩꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯍꯥꯟꯅ ꯁꯦꯝꯗꯣꯛꯆꯕ ꯆꯪꯏ꯫ ꯏꯁꯥꯗ ꯌꯥꯎꯔꯛꯄ ꯍꯩꯅꯕꯤ ꯑꯗꯨ ꯊꯥꯗꯣꯛꯄ ꯍꯩꯇ꯭ꯔꯕꯗꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗ ꯌꯥꯎꯗꯕꯅ ꯐꯩ꯫ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯁꯥꯒꯠꯂꯤꯕ ꯑꯔꯨꯕ ꯃꯇꯝ ꯑꯃ ꯑꯣꯏꯕꯅ ꯃꯩꯇꯩ ꯄꯥꯡꯒꯜ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯆꯨꯝꯕꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯆꯪꯁꯤꯜꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨ ꯌꯥꯎꯁꯤꯟꯕꯤꯗꯨꯅ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯑꯄꯤꯜ ꯇꯧꯔꯤ ꯍꯥꯏꯔꯤ꯫ ꯈꯨꯃꯟ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕ ꯑꯦꯟ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯌꯥꯡ ꯏꯝꯐꯥꯜꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅꯁꯨ ꯆꯦꯁꯝ ꯑꯕꯗꯨꯜ ꯀꯗꯤꯔꯕꯨ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯔꯕꯒ ꯁꯃꯨꯔꯧ ꯃꯌꯥꯏ ꯂꯩꯀꯥꯏ ꯃꯅꯤꯡ ꯅꯝꯕꯨꯜ ꯇꯨꯔꯦꯜ ꯃꯄꯥꯜꯗꯒꯤ ꯐꯪꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯂꯨꯞ ꯑꯁꯤꯅ ꯍꯛꯆꯤꯟꯅ ꯂꯧꯕꯒ ꯂꯣꯏꯅꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯔꯤ꯫ ꯃꯤꯍꯥꯠ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕꯁꯤꯡ ꯑꯊꯨꯕꯗ ꯐꯥꯗꯨꯅ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯄꯤꯒꯗꯕꯅꯤ꯫ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯥꯏꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯃꯤꯄꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ CSO ꯑꯃꯁꯨꯡ ꯁꯥꯛꯂꯤ ꯂꯩꯕ ꯂꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯂꯨꯞꯂꯣꯏ ꯈꯔꯅ ꯄꯥꯡꯒꯜ ꯁꯛꯇꯤ ꯎꯠꯊꯣꯛꯅꯤꯡꯕꯒꯤ ꯑꯁꯤꯕꯨ ꯏꯖꯠ ꯃꯥꯡꯍꯟꯕ ꯌꯥꯕ ꯃꯑꯣꯡꯗ ꯊꯕꯛ ꯇꯧꯔꯛꯄ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯃꯤꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯎꯠꯐꯝ ꯊꯣꯛꯇꯦ꯫ ꯃꯁꯥꯅ ꯇꯧꯔꯨꯕ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯆꯦꯁꯝ ꯑꯕꯗꯨꯜ ꯀꯗꯤꯔ ꯍꯥꯠꯄ ꯃꯤꯑꯣꯏꯁꯤꯡ ꯈꯨꯗꯛꯇ ꯂꯣꯒꯤ ꯆꯩꯔꯥꯛ ꯐꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯏꯁꯥ ꯏꯁꯥꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯌꯥꯎꯔꯤꯉꯩ ꯑꯩꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯍꯥꯟꯅ ꯁꯦꯝꯗꯣꯛꯆꯕ ꯆꯪꯏ꯫ ꯏꯁꯥꯗ ꯌꯥꯎꯔꯛꯄ ꯐꯠꯇꯕ ꯍꯩꯅꯕꯤ ꯑꯗꯨ ꯊꯥꯗꯣꯛꯄ ꯍꯩꯇ꯭ꯔꯕꯗꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗ ꯌꯥꯎꯕꯤꯗꯕ ꯐꯩ꯫ ꯑꯩꯈꯣꯏ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯑꯃ ꯁꯥꯒꯠꯂꯤꯕ ꯑꯔꯨꯕ ꯃꯇꯝ ꯑꯃ ꯑꯣꯏꯕꯅ ꯃꯤꯇꯩꯅ ꯄꯥꯡꯒꯜꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯆꯨꯝꯕꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤꯗ ꯃꯤꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯌꯥꯎꯁꯤꯟꯗꯨꯅ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯑꯄꯤꯜ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯅ ꯎꯔꯤꯄꯣꯛ ꯑꯄꯨꯟꯕ ꯂꯨꯞ ꯑꯃꯗꯤ ꯎꯔꯤꯄꯣꯛ ꯅꯨꯄꯤ ꯑꯄꯨꯟꯕ ꯂꯨꯞꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯍꯥꯏꯖꯔꯛꯂꯤ꯫